Online Manipuri Nungthili Pau Yingbiriba Pumnamak Puthoi Laisramna Khurumjari Ahanbada Maruiba Pau return tawrabasu Thadau Community International gi stand ahongba leite Thadau Kuki nate amuka sohairi makhoi gi stand ahongba leite KNFC Manipur mari thokna leibani ahanbada KNF Presidential Samtinthang Kipjen anisubada KNF Samuel ahum subada KNF MC German Halfkeep mari subada KNF Jet Jawgam Thadau Community International Drug Threat tawriba KNF Group asi karambano haibadi clear oidri Panba yabadi Kuki land demand tawruganu oithokpa yaba natte haiba wafam asi US tagi lakhiba Kuki Christian missionary singnasu thakragi mamangda kangpokpida wangangbada hairamkhrabani Kuki Church ki pastor singna poppy plantation tawriba si tawhandana ba wa haibasu tadre khulai paiba Kuki militant singna tonkhatlaga thamme villager singna poppy thajababu makhoiga kari mari leinabage hairi poppy lokpa matam oirabanina tax khombagi ahanba tanabada amuk Kuki militant masen khatnaragani makhoi masen khatnaraga tainafam leita badagi maitai da onsilaga amuk nomai kapkani nomai matat maitai khulda Kuki singna hek kablakhiba adu makhoi masel khatnabagi tainafam thirini maitai da onsilaga nomai kappa hauragadi khatnaramba adu tumin lainakhrani hai mai pake apunba kholawi update tagi lokhacharake ngarang jiribamda Kuki ki bom na Panbadagi Leikhidraba Hmar Kuki Nupiduni Masana Thakchaba Langda Thure haibaduni masana thaba bom Masada panduna sijakre leptana lan tongna hana halaga angambagi michang gadawribra mitai Kuki khatnaduna hanarakpasi chahi ama makhai henjilagle adubu miyamgi mapi mapa oiriba leingakna khatnariba si khamdoktuna karigi khatnabano haibado hangdoklaga khatnabagi maram asengbado khangdoklaga wayen chathaduna khatnaba si makhatana amuk taraktanaba waroishin ama purakpa haibasi mapi mapa oibagi tawfam thokpani Hauji khatnariba hatnariba mitai amasung Kuki animak Manipurda leiminaribani maduna khatnariba asi khamdokpagi amadi aranbadu chairak piba haibasi Manipur lengaki mathawni Manipur lengakna mathau pangthokpa ngamdragana Manipur asi India manungda leiba state oibana India lengaki mathawni Manipur lengakna di mathau ningthina pangthokpa ngamdre India lengakna Manipur lengaki mathau pumnamak pangthokhandre pumnamak India lengakna paisinkhre haibasi Manipur lengaki luchingba singna leiriba fibam asina takchari India lengakna di khatnaba si khamdokpagi mahut kumaigum yengduna leibagum tawri mitai Kuki adum khatna halaga angambana michang lage khalibra haibasi miyangi wahang oiri Manipur lengakta yawriba Kuki gi apunba MLA tara maknasu Kuki na pamliba Manipur dagi tonganba lengak ama leige haibasida michang duna India lengakta demand tawbada yawsili Manipur gi apunba gi saktam thugaina ba hotnari Hauzik Maidai Kuki khatnariba lamba chanaduna khatnabadi natte Kuki na makhoigi leiba ama sembada pamliba mafam singda leiba Maidai singda nongmai kapsenduna mafam duda leiba ngamhandana ba hotnaduna mafam adudagi tanthokhinabagi hotnabani makhoina taliba dimana si tanfam thoi maram chai hairabadi hatnadrabasu mitai singbu leifamdagi tanthoktrabasu afongba khana nainaraga demand tawrambasu yai adubu khanaba aduma Kuki singna hauri masida India lengang nasu tumina adumak leiba asidi khatnariba asida angambagi michang gi ngaibani harinariba sida Langda Mande. Editorial Kalamda Lal Loiraba Manipur Haibadu Oire Haina Lengak Loisingna Kalabra Manipur Thogli Bachahi Amagatha Nipan Fazilaklaba Kanglupaningi Sathiraba Lanasi Pum Loiduna Mausagi Pibamda Hanjilaklaba Ing Tappa Manipur Ama Oire Haina Aikoigi Lengak Loisingna Kalabra Haibasi Praza Section Kayadagi Hangnaragli Bayamna Kan Oiragli Masigi Maramdi Thogli Balanasi Maram Oiduna Manipur Miam Open Jail Amada Fazinduna Thambagum Haujik Lady Manipur ki praja sing nalamdam sigi chingama sungtam animakta maning tamna chathok chasin tawduna su nombangamdri micham praja sing di lairadana Manipur ki chief minister dagi hauraga tai minister amadi MLA fawba Churchanpur Tengnopal Kangpokpi na chingba mafam singda chatpangamdri khwaidagi maru oina Manipur miyam ki lifeline oireba national highway ani fawbada miyam amadi lengak loisingna chathok chasin tawbangamdri Maduna Manipur tholi balana si loisindri Kuki militant singna numit khudingi tampaka chinga tainaba chingthaktagi nongmai kaptharakuna landabagi thabak chatharagli aduna Manipur tholi balana si loisinbadi lairadana nongmagi kangkhalakpagum tawi oiriba phibam asida aikoigi lengak loisingna lana si loisinaba kari karamba thabak paikhatlibage haibadu Manipur miyamna tarang na uba ngamdri lengaki maikaidagi su khanganba tawdri barat lengakna su lana si loisinaba thabak paikhale haibadu Manipur lengaki mafam dangasi phawbada mayek sengna khangandana leiri adubu oiriba tanfam asida aikoigi lengak loi oiriba minister amadi MLA singdi nungaiba punsi marel amada lenbagum tawi makhoi masel amatoina punsinduna lana si loisinaba thabak lokhatnaba haibadu miyangi mafamda tawthorakpa thabakna mayek sengna khanganba su ngamdri miyamsu miyamgi thokpa lengaki thokpa haibaromda yamna thausadabagi mawongda leibagum tawriba si yamna laibak thibani Manipur asi lan nangliba lamdam amani Manipur lengaki mathaudi lan asi loisinduna tawho
ꯔꯣꯏꯗꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯂꯥꯟ ꯂꯣꯏꯁꯤꯟꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯂꯧꯔꯣꯛ ꯄꯟꯊꯥ ꯌꯧꯔꯛꯄ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯧꯐꯝ ꯀꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯐꯣꯡꯅ ꯁꯤꯡꯅꯔꯛꯄꯅꯤ꯫ ꯃꯗꯨꯅ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯛꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅꯤ ꯍꯥꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯔꯤꯁꯨꯕ ꯊꯥꯛꯇ ꯂꯩꯔꯤꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯏꯆꯪ ꯊꯧꯅ ꯍꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅꯤ ꯍꯥꯏꯕ ꯑꯗꯨ ꯊꯕꯛꯅ ꯆꯞ ꯆꯥꯅ ꯎꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯌꯥꯝꯅ ꯊꯧꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ꯫